ngasi numida waram phong ki ba tuan tuan ba manipuri se phong singa masum thok ki ba thodo wa thok sing dagi maroi bi I pau sing mayam da thamjagi hanbada kanglipa ki maira dagi lako saraga district hospital oire hena lakthok raba jiribam community health center doctor amasum nurse ke award pa leibadagi ana leng bi khudong sa ba mapung fana phangdana leire manipur thokliba kanglup ani irang asina sogalaba district ama oiriba jiribam district ki oina leiriba community health center asi district hospital ole haiduna english ngani ga taraga taruk taraga treta matamadugi lengan order ama thokraba su hauju phawba district hospital oina thambidana community health center gi thakta thambagi mathakta laifam thokpa doctor nursing amadi maru oibi staff layeng bara sangada khusu khulai sing mapung fana lengana thambida badigi jiribam gi miyamna ana leng gi khudong chaba phangdaduna hausik leiri pausi asina thijulubadagi phangbugi paugi matung inadi jiribam district ki ningsingkhulda leiriba community health center asida doctor tara leiri masigi manungda handak Anil Kumar Prasad koba doctor ama Imphal East ki Songbumda transfer tawkibadagi maki mhut tharaktana hausik leiri masigi matakta hospital asida doctor watpana ana lengi khudongchaba kya masumiyamna mayuknabadagi jaribamda leiriba miyamna aruba laina kya yorakpa matamda Silchar Medical College ta satuna layengbagi thabak sathari House hospital asida contractual medical officer ani utilization MO mari staff nurse mapan supporting staff regular ahum government appoint tawduna approval piraba contractual staff taraga hunde leiri staff nurse mapan leibasigi manungda ahum maternity leave lawduna leiri aduga nurse amana handakta nursing college ta utilize tawkhre maduna hospital asida nurse ki award pasu yamna sauna mayukna duna leiri Hausuk phamung yangkai leiriba jiribam community health center asi ana leng sang ama oibigi masak mathum sing leitabana maram oiduna miyamna ana lengi khudungchaba si mapung fana phangmangamdaba haibatu oiri hospital asigi award pa doctor nurse staff sing amadi mari leinaba layengba sangdaba sangadaba khusukhulai sing mapung fana thamduna ningthina function tawhandringai asida hospital asi district hospital gi thakta ongkhat kani haiduna hospital asigi matak thangba saruk hausuk sagatpegi thabak sathari loinana hospital gi maruoiba ward singsamga sagatpegi thaba asi loiraga phamung chama leiba mapung phaba district hospital ama ohenanaba kana honari haidi yamna ngaklibadi district hospital ama oide hena laukthoktinga gi mamangda district hospital ama oibigi mapung phaba infrastructure laifam thokpa doctor nursing amadi staff sing loinana ana leyengbuda sangada sukhulai singi mapung phana leiraba matungda district hospital ama oide hena laukthokadabane adobu tawkham thokpa thabak sing asi tawdana hana district hospital oide hena laukthokluраga community health center gi thakta thamduna lakpani yamna nuaitribadi jiribam community health center asida laifam thokpa doctor amadi nursing phawbu suna thambitabadagi miyamna ana lenggi khudongchaba phangdaduna awaba kya mayuknaduna lakpagi maramni hairensu pausida makhatana phongdorakli atopa pawmana criminal law ohungi matangda ngasi nini supu oina orientation program pangthokre India ki anova criminal law ohum Bharatiya sanita Bharatiya nagarik suraksha sanita amadi Bharatiya suraksha adiniyam gi matangda mamutana khangminaba amasung khana nainaba ngarang digi chatharaku numit nini goiba orientation program on news criminal law ngasi nini chanba aroiba numit ki oina census development and census in terror related offense in the new criminal law gi matangda khana nainabigi session pangthokre Imphal gi city convention da ngarang digi chatharakiba ngasi gi session adugi moderator Manipur Judicial Academy gi joint director M Manoj Kumar oikibaga loinana resource person oina National Judicial Academy Bhopal gi research fellow Sharuti Jane isen buyes na terrorism gi thawong na makhal kya gi criminal offense amadi judicial procedure gi matan wapham kya thamki Manipur State Legal Services Authority amadi Manipur lenga ki Department of Law and Legislative Affairs na puna sinduna pangtukiba orientation program asigi ngasi nini sanba aroiba numita MAS LSA gi member secretary Alex Muibana introductory speech piki orientation program asigi ngasi nini sanba aroiba numita session mari thona khaidok tuna nungthil pung mari gi makai fawba thoram pangthoki atopa pawmana Meitei haiba Phurup asi masing picture abasu yamna tele leiba mabuk phaba Phurup ni
Vice Chancellor Ganga Prasad ngasi Sachin Debavarma Sarani Agartala liba Press Club ta World Meitei Council WMC Tripura State Union sinduna National Award amadi afaba mahiroi bu pukning thawatpagi thoram ama pangthokre thoram adu chief guest oikiba Tripura University Vice Chancellor Ganga Prasad Prasaina Meitei Phurup asi masing piksarabusu yamna talent leiba mabuk phaba Phurup ni haina phongdokre ngasigi adu World Meitei Council CEC Vice Chairman Dr. KN Sana preside toki Tripura University Vice Chancellor Ganga Prasad Prasaina chief guest Senior Social Sector Leader Oiriba Mutum Besona Guest of Honor Aduga World Meitei Council Tripura gi President Hais Bankim Singana President Member Oina Sarugyaki Aidi Thoram Hodrinagi Mamang na Manipura Thokliba Lana Sida Laikidraba Singi Mapamda Ikai Kumnabu Utuna minute ama leptuna awaba Punduki Thoram gi Chief Guest na Maira Sukotuna Thoram Hoduki Tungna Tripura State Sigi Metric Exam da Makokta Krapa Mahirui Mangamadi National Gitakta Masak Naiba Miyoshin Mana Matum Piduna Mapung Pab Ikai Kunabuki Thoram Gamadi Lainana Kambathoibi Zagoi Sutki Chief Guest ki Warol Piraduna Tripura University Vice Chancellor Ganga Prasad Prasaina Hakibida Nasigi Thoramasida Aibu invite Taubirakukitama WMC Butakapa Punguksari Poinana Mairoi Amasum Masak Naiba Miyoshin Bupung Tawatun Award Appreciation Certificate Pidun Ekai Kumnariba Mipung Kudimapu Tagasaki Mangna Makatana Hakibida Manipur Aisu Popani Aina Kanzabada Meitei Phurup Masing Liksarabasu Yamna Teleleba Mabuk Paba Phurupni Makasa Tarakpo in Atien Mapaukrana ex MLA Indrajit ki Thongal Bom Pokaikre Khetrigau Kendra ki BJP ki MLA Oiramba Nahakpom Indrajit ki Khetrigau the Leba Masagi Yungi Thongal Ngaran Numidang Pung Taraga Minute Taraga Marum Taba Matamda Sakangdaba Miyosina Bom Amalang Sinduna Pokain Kredi Bom Bakaki Baduda Toidona Asu Apan Yaukide Kudak the Taudo Topomda Porompat Police ki Kangbo Madi Forensic Science ki team Amalakun Yingsin Bigi Tabusataki Bom Pakaiba Asiki Matangda Porompat Police isna case Amadakre House of Pau in a Kanagumba group Amatana Bom Gete Satakibani Haina claim Toroko Latri Hadi Amaromdana Rims Asi Ragging Free Web Campus Amu Director Rims Hokiba August Taragani Tweeting Asi August Taragani Pan Pau Sayo Lamasuna Pangtu Kadaba National Anti Ranking Week Kamari Lena Film Saw Logo Design Slogan Composition Poster Making Skit Competition Singwa Thoramasi Rims Impal Gi Zubli Hola Pangtokre Ngasigi Thoramadu Rims Impal Gi Director Z Sunil Kumar Sharma Then Medical Superintendent Amadi Rims Impal Dental College Ki Principal Singmana Saryaki Rims the Maitam Libasing Sarugyaduna Pangtokiba Ngasigi Thoramadu Madi Raidana Director Z Sunil Kumar Sharma Fongdokiba Mairoi Singbu ranking Taubigi Tawung Digi Labna Lainava Apple Tokibaga Loidana Institute Sibu ranking free over Campus Amu Hensian Fongdoki Ngasigi Thoramadu Makok Matang Takraba Mairoi Sing the Mana Matumpi Duna Pung Tawaki Atop Paumana General Finance Rule Ngana Satabalenga Ki Department Singi Matak Action Lokalagani General Finance Rule Ngana Satabalenga Ki Department Ki Matak Logi Oiva Mating Loduna Sarak Pina Biki Tabak Pakalagani Haina All India Radio Impal Gi Advertise Ki Agency Ki Make Digi Fongdokre wapham Singasi Major Kulda Labor Manipur Press Cup Ki Tangzing Hall Pangtokpa Permission Unava Agency Oina Ladiba MS Prince Enterprises Ki Managing Director Singangbam Ganesh Hoda Pungtokibani Magna Makatana High All India Radio Impal Gi Advertise Sigidam Agency Ki Kutangna Satnavaina Kumza English Singani Kungina Bembra Mangada Marina Never Singda MS Prince Enterprises Ka Kuyak Pina Duna Yanaki Masida rules kaya Siam Duna Yauri rules Singaduki Mamang Langaki Department Singi Advertising All India Radio Impalna Direct Oina Satpia Masina Agency Sida Tuki Mati Ikai Pire Langaki Lady Department Sing All India Radio Impalda Advertise Towning Batoklavadi Agency Katanavi Madunatana rules Kiwang Tabak Tobotoklavadi Department Singi Matata Inquiry Sataduna Action Lokat Pahuragan Haina Magna Makatana Section Wapham Tamki Atop Accident Mure Malakidre
Ngara numidang pung tare ram tapa matam na Nambol Police Station ki manung sa natidim lambi paring ki Nambol maibam lok pasing manakta bullet registration number MN01F9418 tong tuna lakwa miwema masa matum na accident hokpadagi Nambol Community Health Center da pukhalaba matum na laikanaba ngamdana laikidra haidi laikidra ba miwedu kodom pokpi mamang laikai digi laiprakpam Rosen say kun ngatre apokpa laikidra ba laiprakpam tomba kawi haidi aduga hausi koila di meyam pau si sumatang sa lusinjarage amasu meyam puna anauba update nga minasay na sinel siki maikay digi meyang imfamda makata na tamzari makasa tharakpoy na to papaw muna dait kaksingi entrance examination yam na English na santi oy na pangtokre mairoi kunai siember asoba thawdang lawriba oza singbu training tawnabagi damak takpi tambinaba institute ama oiriba dais kaksingi kunga mathusuba diploma in elementary education DLED pre-service course ki trainer dawnaba entrance examination asi Kaksing Higher Secondary School yamna santi oina English na pangtokre anoba trainer khanaba ngasi pangtokiba examination aduda oza oiningba mairoi singa offline amadi online ki kuthangna form thajinaraki puna mairoi samriga marfuga teret form thajilakibada ngasi entrance exam asida mairoi samriga nifuna saryaki hairibe examination asidagi dais Kaksingi oina trainer yang kaktamak lawgadabani RTE Act 2009 satnakibadagi NCTE gi niyam gi matuin oza kudimak train tawgadabani haiba satnakanglo laikibadagi hairibe entrance examination asi oza oiningba mairoi singdadi khwaidagi maruoiba examination ama oidibani ngasi pangtokiba entrance examination asiga mari ledana examination asigi OC gi thawdang lawriba W Ratan Kumar Dairin SARS na phongdorakibada afaba khunai siember asauba thawdang lawrakadoriba mairoi singbu takpi tambina ba oza singbu train tawnaba training sing khananaba pangthokliba examination asida mapung phana santi oina pangthoknaba honabada asauba thawdang lawkiba Kaksing Higher Secondary School gi staff sing students organization sing sarugya kiba mairoi sing amadi mari lenaba mioi punama pu thagatba phongdoki institute asigi matam matam yoiba Tabak thoram sing pangtholabadasu matam sana madi mapung phana phongdok pangamnaba miyamna tengbang biu hana so apel torki ado hausikoina di miyam pau sumatang se lusinjarage masu miyam puna no update ngaminasi